India ki Prime Minister Narendra Modi thasi ki tarahumdoi da soidana laklagani haibadagi Imphal gi mafam ayamba maru oina puwari ki mafam ama oiriba Kangla amadi Churachandpur gi Peace Ground gi akoibada Semjin Sajinduna sengdokpagi thabak PR laingak na kanna chathari. Official oiba report amanadi Kangla da miyoi lising taramanga rom hena tinba yananaba stage semba amadi famfam sing semba gi thabak kanna chathari hairi. Kangla gi manung dal lu nana thamnanaba sit paseng bagi thabak tawduna Prime Minister gi khongchara sida he na fazanaba Semjin Sajin bagi thabak su kanna Paikhatli. Chaurak na thabak suba miyoi cha marom nek tuna mafam sing asida Semjili agan ba section thawrang sing su lokhatli. Tungan ba sangfam da metal detector panduna section Thawrang sing Paikhatli. Stage sariba sigi nakanda leiba helipad su nauna Semjili loinana Kangla sa leiriba mafam asida mi changhanbada athingba thamkhre. Imphal International Airport tagi Kangla fawbada leiriba lambi gi nakyeta sambal khaba amadi machu sangduna lambi sing luna nana thamkhre. Airport tagi lakpa passenger sing su security gi section thawrang asida khudong chadaba thokpa leitananaba matam dagi kharanganna laknanaba travel advisory amanauna thokre hari. Amaromda Churachandpur district ke Peace Ground da achauba stage sama semduna miyoi lising mapan hena tinba yananaba Semjili loina mafam asida drone paiba yaroi haina su laukthokre. Security gi tongan ba marol gi section thawrang su laukhatkre haina pawasina makhatari.